UNC की मतम कक्तब इकोनॉमिक ब्लॉकेट की वारोइसिन पुरक्तब ngasi fangkiba UNC Manipur Government of the Ministry of Home Affairs की मिफम mai pakidre आसाम की खटखटी अमदी जिरीबाम द पन्नुना लैरिबा थाव पुबा गाड़ी सिंह इम्फाल यौना पुसिलक्तब Manipur Government थौरांग तौबा लोइख्रे Scheduled employment makhal taramanga da thabak suriba semi singi nomagi khutsumal hengat pada state cabinet mifamna ayaba pikre Ariba lupa chaunga amadi lising ama chatpi not sing bank te deposit taunaba amadi sendokna balak pamigi masing nongmagi hengalakli Abasung lamdam masigi handloom amadi handicraft ki polam singna national amadi international market a fida ama kanma ngamle haina Minister Govindas na phongdokre Mayam bu khurumzari adomni yengbiribe impact news ni vidyani thingu janna pungja se fabugi maroiba pausing miyam da pisari United Naga Council na matam kaktaba economic blockade chathariba sigi waroisin ama puraknaba ngasi Delhi gi North Block ta nakal ahungi wari sanabadu mai pakhidre hairi Delhi da hojik lairiba UNC gi mihut amana impact news ta phongdorokpagi matung inna ngasi gi wari sanabadu da Manipur government ki maikai digi mihut tharaktaba maramna wari sanabadu mai pakhidabani hairi Pawasina makhatana phongdorokpagi matung inna Manipur government ki maikai digi mihu tharak trabasu Ministry of Home Affairs notice in charge ki thau puriba Joint Secretary Satyendra Garg na luchingba team amaga UNC gi mihu Singapore ama khara hena wari sanaki ngasi wari sanabadu mai pakhidaba maramna UNC na kauriba matam kaktaba economic blockade ase handokpagi wafam leiti haina UNC gi maikai digi phongdorakhe Assam की खटखटी जिरीबाम द पन्नुना लैरिबा थाव पुबा गाड़ी सिंह इम्फाल यौना पुसिलक्नबा Manipur government थौरांग तौबा लोइख्रे हाइबा मफम अनि असिदा पन्नुना लैरिबा थाव पुबा गाड़ी सिंह ngasi हिंग नोंयाई मतुंग पुंग अमा ताबा मतमदा जिरीबाम की दमक खटखटी थादोकलगनी हाइना हौजिक Assam की खटखटी द लैरिबा CFNPD Minister Khetrimayum Biren impact news ta phongdorakli Minister Biren ngasi खटखटी द पन्नुना लैरिबा गाड़ी सिंह मपु अमदी गाड़ी ड्राइवर सिंह उनदुना अवारपा येंगसिनबगा लोइनना Manipur government की माइकै दगिसु सेल की मतेंग पांखे UNC na kauriba blockade manungda Imphal tamna thoklakpada lambida gari singda akayatoi amadi asokpan yawraklabasu Manipur government na hanagum gari driver singda pangba yaba mateng pangani loina na Imphal jiribam lambida lakadoriba thau puba gari singda Manipur government ki maikai degi akhanaba bonus supigani haina minister na thajaba pirangki hairi ngase hing nongyai matungdagi thorakadoriba gari singi manungda खटखटी दा लैरिबा पेट्रोल अमदी डीजल पुबा गाड़ी पुन्ना चामगा यांखै LPG पुबा गाड़ी हुमफु अदुगा जिरीबाम दा पन्नुना लैरिबा पेट्रोल पुबा गाड़ी निफु यावी हाइरी ngasi fangkiba state cabinet mifamna scheduled employment makhal taramanga da thabak suriba semi singi nomagi khutsumal matamga chunana hengatpada ayaba pikre ngasi gi cabinet mifamadu chief minister Okram Ibobisina chair loduna chief minister gi secretariat ki cabinet holda ayuk pung mapan tabadagi chathakibani cabinet mifamadu gi matangda Manipur government ki wangang loisu oriba rural development and panchayati raj minister Morangthem Okendro na phongdorakpada Manipur government na sinmi sing da tamba khudol oina minimum wages act 1948 ki makhada hana chanaramba sinmi sing ki khutsumal matamga chunana hengatnaba cabinet na mot amat oina lepna kibani Manipur gi oina tongan ba scheduled employment taramanga gi makhada hojik chatnariba khutsumal ase unskilled labor gi oina nongmada lupa chamaga kunithoi dasmik paisa tara semi skill labor gi oina lupa chamaga kunmapan dasmik paisa mautra taret aduga skill labor gi oina lupa chamaga kunthra nithoi dasmik paisa humfuni si english singani tarama thoi gi February tang amadagi chana rakhibani
अदुबु कैबिनेट की वारेप मतुंग इन्ना नोमगी खुदसुमल असि अनस्किल लेबर की ओइना लुपा चामग ngakpigani chaniga kunmanga semi skill labor gi na lupa chaniga nifunipan aduga skill labor gi na lupa chaniga humdra humdoi da hengatle haiba wafam minister na thamki ngasi gi cabinet mifam aduda director IPR gi post pu professional post oihanbada ayaba pikhi director IPR gi post asi IAS senior scale gi cadre post oiduna lakpani haiki Manipur State Power Company Limited Hena Mapangal Kankhat Hanabagidamak Darkar Laiba Ahenba Post Lobadasu Cabinet Ayaba Pikhi Posting adudi Junior System Assistant Chamaga Kuntrani Thoi Watchman cum Cleaning Assistant Kunmathoini Haiki Loinana Rural Development and Panchayati Raj Department na paikhatliba Din Dayal Antyodaya Yojana National Rural Livelihoods Mission amasung Din Dayal Upadhyaya Gramin Kaushalya Yojana bu hena masak thokna paikhatpa ngamnabagidamak darkar laiba staff kuntaret contractor chahi amagi oina hapadasu cabinet na yaba pikhi Kanglaipak Commercial Affairs and Welfare Association na ahenba mamalda yolam potlam singi mathakta ngasi chathakiba drive ki matangda paumis nang unamagi thauram ama pangthokre International Peace and Social Advancement amasung Kanglaipak Students Association ki apunba body amo oriba Kanglaipak Commercial Affairs and Welfare Association ki convener El Ratanna United Naga Council na chatharibai kanwe blockade asige khudong chaba lauraga yoningba mamalda yolamba chana thakna bagi polam sing fagat kibni haiki Association asigi volunteers sing na chathakiba drive aduda mamal hena yolamba tilau bag manga chanam bag manga amasung alu bag kuntra fagat ki haiki Kaisam ahibam lekai da laiba ipsagi loi sang da pangthokiba thoram aduda mahan makha taraduna fagalakhiba polam sing ase hayeng pung tara taba matamda samu makhongda government na lepa mamal sing da miyam da yanthokhlagani madudagi fanglakpa sel aduna polam sing asigi mapu sing da sinaragani haina mahana phongdokhi Loinana ahenwa mamalda pot yolambigidamak ipsagi loisangda wari sananaba kawbada lakhidaba dukan mapusing maming laibak miyamda lauthoklagani haiki Tatharba drive ki matungina kaigumba hairiba koina lekriba maman sidagi ahenba mamanda yolamba thengnaragadi masida kakawagi thomisingna phabada phapata daita isa isa na pogadabani Hagaliba petrol singasi mediagi thomi puriba maru eba leba ki pau piriba misingda akoina liter makhai amamam leiba singsi yanthoksagan akoina phagaliba pochei singasi yonthokpa matamda phangiba paisa sing mapuda dum amuk pikigani Center na ariba lupa chamnga amadi listing ama chatpi chatnararoi haina laukthokibadagi bank singda sales sindok haunaba amadi thamjil haunaba laknaba miyam nongma nongmagi asum hengalakli Sel ariba chatnararoi haina laukthokhiba numit taret ni suraklabasu nomagi sel sizinadaba yadabanina miyamna bank mamangda sangna pareng leptna sel sindok haunaba amadi thamjin haunaba ngainaki achaw chawba private bank singda mi ka hena chindrabasu government ki maroiba bank sing haibadi SBI masung UBI dadi mi ka hena chinki miyamna sel sindok pamadi sel thamjin nabu hotnabada nongmada miyoi amana pung ahumdagi na pung manga fawagi matam kai thokli Bank ayambada ayuk anganbadagi hauna miyamna laknaduna sales sindokna ki amadi sen thamjinaki Bank kharadi anganba matamda sales sindokpa yaramlabasu sel achoiba loikibadagi sales sindokpa lepkibagi pausu lairi Private bank singdadi sel deposit tawbanatana sindokpagi thabak tawkhide Bank mafam amani ju sasarure do paisa leite na amta karo lathok pangakta sang lepe habida ayu pung tariya tagi la ni pandi hornu midang war mu padi lepe masigi si khudong sa da basi kongna na ba khoi banki khoi RBI gi kano singna habitare bank sing sida paisa marang kaina thambidana khoi awa sing se sugumate kongna na ba hona janinge khoi market Yumda hojik paisa asoiba leitabagi ngasai kaidoge habada dukan chaluba matamda 5500 pi lodre ko ada khoi ngasai gi alu ama leibagi lising ani kamai phuni adagi amu karamaina suguma mayam problems yam face tawre ko haibang khangre thatina nungaite chakhutpa bi porokni awon baboti porokani haipa tarabasu limitation ama hana khoida kitang public sing da pibiramagadi kitang nungai roidre Bank amadi post office singda sales sindopagi khudong chaba si maya Imphal amadi masi akoibada khundariba praja singda ngasi fawo fangandre haina maya Imphal bajar shopkeepers union na cherol amada pendaba phongdorakli
Maya Imphal da leba SBI gi branch asina ngasi fawba Maya Imphal gi miyam da sel yenthoktriba karigino bank manager amadi post office ki staff singna makhoi gi naknaba mari mata singda mateng pangsilaga micham miyam da wahalabra haina union asina wahang tawrakli Loina Hiramasi Matang da SBI Regional Business Office da aibal complaint su tawkhre amadi mari lenaba authority na thigat piu haina su appeal tawrakli Hana gilupa changa amadi lising amachatpi animak tha sigi tangkun mari fawba petrol pump gamin ki analayang sang electric bill thiba amasung hidak langthak yonba dukan singda chana khigani haina lauk thokrabasu Imphal manung da leba bank singda miyamna ayuk angan badagi hauna sangna queue leptuna awaba kaya mayok nari Madam Sangna queue lep laba matung paisa aribaga anobaga onanaba anoba sel leitre hairakpana customer sing amuka hena awabagi mathakta awaba pire haina wafam kaya impact news sa phongdorakli yang kuire bo kai haibini hari poje kai phongdoni phongdo khande amma haloi bange je khar khangat pire di nungai nen khalli पैसा चोबे से लेते नो जी चानिंग बाम जुजा फंगद्रे पैसा चकमा चबसी पायरगा ने चानिंग बाम सु दे लेनिंग बाम सुलै फंगद्रे पैसा चोबे से हम थिना वारे बा दोसे हौजिक बेंग द काय मे काय जे नोंग नमु काय अदै नोंग नमु याय या देन हाइबसी खो यामना नुंगाइते बगनि तोए दो Bharatiya Janata Yuva Morcha Manipur Pradesh ki President P Somorjit ka ngasin tai pachuthekta paumi singu unaba mada haikibada petrol pump government ke analayang sang electric bill thiba masu hidak langthak yonwa dukan singda hanagi lupa changa amadi lising ama chatpi lawbra lawdabra haiba yengsinaba hayengdagi drive chathaba hauragani mathakta pankhriba mafam singasida miyamna khudong chadaba thengnarabadi BJYM Manipur Pradesh ki helpline number singda pau phawbira u haina phongdoki Loina na ayu angan badagi hauna Imphal manungi bank mamangda queue lep liba miyamda BJYM Manipur Pradesh ki maikaidagi ising amadi thakna chanaba polam singyen thokhi Government of India na lakadoriba tang ngasi tang 13 dagi tang 13 bokta extend thokre hariba extension se maruina petrol pump singda other government ga hospital amadi private hospital sing railways and air ticketing pharmacy sing post office sing da hariba tang 13 bok chanagani na haibani adu hariba mafam sing sida sanadi haibagi port akoi report leijare concern authority singna abadi institute singna magi agency singdu da pau pibiraga athuba matamgi manungda hariba paisa singchi chana hanbiu haibasi Bharatiya Janata Yuva Morcha gi maigi degi appeal tawjari ado karigumba hariba paisa singchi all note singchi maruin lupa chawga ga lising ga chi chana daba adumba oil farm khangde ado hospital khangde post office khangde dumba singdo chana daba leiram lagadi Bharatiya Janata Yuva Morcha na adogi drive ma changjanba hayengdegi hau Lamdamasagi handloom amadi handicrafts ki polam khakta fangba anoba shopping complex amangasi Commerce and Industries Minister Gomidas Konthawjamna Pauna Bazar da hangdokre Lamdamasagi handloom amadi handicraft polam mapalamda hena yonba ngamle fisabi singna makhoi gi haithoi singthoi bising adu paisa da onthokpa matam oiri haina Gomidas Konthawjamna phongdokre Minister asina makha taraduna hai ngasidi lamdamasagi fisabi amadi department na kan hotnajaba mahayale Lamdamasagi handloom amadi handicraft ki polam singna local market khakta natana national amadi international market ta fidam kanma ngamle haina minister na phongdokhi Manipur Handloom and Handicrafts Development Corporation ki midyang makhada nauna sariba shopping complex asida state asigi district mapan gi handloom amadi handicraft ki polam sing panglagani loinana Tha asigi kunmathoi hauduna pangthokadoriba Sangai Festival da lakadoriba foreign delegates sing pupongning chingsinba ngamgani haina Manipur Handloom and Handicrafts Corporation gi maikaidagi thamlakli Antoibi Emporium Kolkata da laiba amasung Delhi da laiba si hanadi aeroplane da natraga IITF ki gari ma tha matam da koi port nung tharami adu khoi hujik thadre truck load te koi pot thaba horeba that means we are having a good market for our own product domestic to orga su atu state sing so akoi yam phajana market to ngamli I would like to appeal to all the artisans all the weavers that makoi discourage tawnia karim leite akoi encourage tawnabagi department si lejari bani aduna makoi su tanba leitana hanba leitana makoi yam kan honabi gadawani Nakalamaromda Manipur Handloom and Handicrafts Development Corporation is Sinduna Numetara Mangani Chathagadaba exhibition cum sales of yarn on credit basis kasi Palace Compound Laiba Panthoibi Arcade Hudokre
ꯊꯧꯔꯝ ꯑꯗꯨꯗ Commerce and Industries Minister Govindas Konthaujam, Commerce and Industries Principal Secretary A. Lakher IAS, Manipur Handloom and Handicraft Development Corporation ki General Manager K. Lamli Kamai Susar Kyakhi. Tha asi kuntra fawa pangthokadoriba thoram asida National Handloom Development Corporation piba yarn passbook paiba fisabi singda credit loan pigani loinana fisabi singna saba polam singtu leigadori. Sangai Festival ki manungdasu arcade asida handloom amadi handicraft ki polam khaktagi oina mela ama tawduna mapalamdagi lakwa tourist singi pungning chingsinna buhonagani hairi. Manipur Sports University Sabada BJP na mingchat laukhini haiba political gi wakhalon asida yumfam oraga state government na Sports University Sabada thengtha hanbani haina BJP Manipur Pradesh ki hanagi president oiramba madi hojik BJP Manipur Pradesh core committee ki member oiriba mainam bhorot na phongdokre wafam asingasi kongpal chenam lekai da leiba Khetrigaw gi hanagi MLA Thangjam Nandakeswar gi yumda pangthokpa booth level committee meeting amada bhorot na phongdokibani Thauram aduga mari lenana Khetrigaw gi BJP gi intending candidate Thangjam Nandakeswar na haikibada haukiba chahi manga asida Khetrigaw gi lambi thongasi leiriba MLA singa sina midyeng changbidaba maramna fibam sokle maramaduna miyamna MLA sibu parat tambi pamatam oire haiki Manipur da Narendra Modi mingchat urong phingadawa BJP gi mingchat urong phingadawa se masi Congress na pamde Congress na pamde bani maram waraga masi sadana base ahambada sadana yam kana khonai sum yarakta badagi yai TV lakol da sadana khonai moin hairi hajik chahi ani makhai phara bagda sports university sabu gamse chahi ani makhai phara bagda ibo bina clear oiba lampi ba ngambro Manipur da rail lambi chang nabagi ahan ba Manglan amadi ahan ba jatra se kadai da hulbage haibu 2000 da maram da hulleba kana hulli Atal Bihari Vajpayee ji matamda Railway Minister oiba Hajiksu Chief Minister oiriba Sri Nitish Kumar laga hundi adu Sri Nitish Kumar laga ahamba Manipur da railway changak nabagi jatra hulbadu di moina kauraga thamme Brazil ki Sao Luis da November 13 ki kunfau da pangthokadoriba World Peace Council ki General Assembly mifam gi dama Communist Party of India Manipur State Council ki General Secretary Dr. M. Naranga Simphal thadokre haina CPI ki chairol amana hairakli Strengthen the solidarity of the people's struggle for peace against imperialism haiba slogan gi makhada pangthokadoriba mifam aduda India gi oina hanagi MP Nilatpal Basu amasung Dr. Naras Sarugyagani hana chairol se makhatari Mapithel dam gi sing thingat khibadagi sokhalaba dam asigi mathak amadi makha thangba sarukta leiriba khunja singi pithok pham thokpa compensation pithoktuna khunda laita handrabadi dam asi sangaba yaroi athingba asigi mayokta Manipur leingak na thabak toraklabadi Mapithel dam gi ising phatharagani haina Mapithel dam affected villagers organization JSC for Mapithel dam affected downstream people nakan bawafam thamlakli Manipur Press Club tangasi nungthil paumi singu unabada JSC for Mapithel dam affected downstream people ki chairman Yumlembam Thoibena haikibada haukiba chahi gi January 10 dagi Mapithel dam gi ising thingat khibadagi ukrul amadi Imphal ki khun kaya ising thumjinduna miyamna laifam laitabagi awaba mayoknari ising thingat tringai mamangda Thawal Turel dagi nung laingoi pektuna sendan lambi oirambani adubu ngasidi kunja sing sufam nompham leitaduna awaba kaya thengnari Khunja Singh ki pifam thokpa compensation suna pitri amaromda damasi hauzik sem sabaloidri ngada Chief Minister na December kuntra fawbugi manuda sangagani haibasi karamna sanga dauribanu haina hanglakli Aikoigi mahei tambada maraibak thiraba satra naharol sing tungi umbire noirakadaba mayam ama mangna leiribase karam haina golakadege se gamena kudakta yengsen bidrabadi dam se Sangaba yaro aina ngasai mathakta haijagi baduni sarkar asina Manipur da thabak thauram ama hek torokpa khudingi public da bangi barton toy prajabu yokhatpagi mahuta prajabu vote pannaibagi thaudang ma toroga makhoi da kanari basina karino leibak irang hohliba si sarkarna miyamgi apamba tungina thabak tobidabadagini
Indian Medical Association की स्टेट ब्रांच कुंट्रा अमदी लोकल ब्रांच लिसिंग अमगा चाट्रेक हुफुमंगा ना हेंग नवेंबर 13 इंडिया की डिस्ट्रिक्ट खुदिंगमक्ता अयुक पुंग 13 नुंथिल पुंग अमा फाउबा स्टॉप NMC सत्याग्रह सरुकमोइना वाकानिफम सिंह चथगनी हाइना IMA मणिपुर स्टेट ब्रांच चेरोल अमदा खंगलकली मतंग स्वाइस द ब्रेक अमलौजगे मणिपुर अमदी मालेंगी तोंगान तोंगान बे इपाउ सिंगलोइना को ब्रेक ते याम थोना हंजरके इम्पैक्ट न्यूज़ फू मीटिंग तादुन लेबियो UNACO School, Common Zone 3. Announcement. The school management is pleased to announce the joining of Mrs. Taurangbam Ongbi Rita Nancy in the capacity of headmistress from 15th December 2016. She is the senior-most teacher in the Little Flower School, Imphal, having more than 35 years of considerable experience in handling classes from pre-nursery to secondary level. Announced by the school management. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. मयाम अमुक हन तराम नोक्चरी बुलेटिन असगी मखाताबा पाउमियम दिपिजरी मणिपुर टूरिज्म डिपार्टमेंट सिनुना थासी कुनमाथोइदगी कुंट्रा फाव पांगथोकदबा संगाई फेस्टिवल कुमहै असगी मांगोइनना इम्फाल सिटी की अकोइबदा सेमगत सागतपगी थबक कया पाइखतली चाही खुदिंगी कुमहै असिन नक्सिलकप मतमदता अयाम सेमगत सागतपगी थबक पाइखतली हाइना मियाम फोंदोकनरकली कुमहै असगी येंगलगा इम्फाल सिटी की मरोइबा लंबी सिंगी रोड मीडियन सेमजिनदुना ngai hakki oina lai amasung u chara sing thabagi muhutta quality maintain tawduna semgat sagat labadi chawkhatpa city ama oirakpa ngamgani haina miyamna phongdoknarakli फेस्टिवल की दमकता सुम सेमदी कानदब अतै मतमदसु खा सेमदी फयन खंजै थंगाई फेस्टिवल नक्सलक सिकता तौबसिनादी होइगे गेसलेन तैबग समनेब तुम कोइना चाही सांग सिना रुना नाना थमनबगी मौंदा सिलनिंगी मथम मथम की लीला ड्रामा पैसा तामरोमदा सपोज इसम समना है लंबी कोला सारे मसाई मोय कुइना सलहनिंगदेबा अदा थोना काइबदुनि मन पामिसे जिक्तरिबा रंगसिजो संगाई फेस्टिवल की नंगनमनेना तौब माले असे मनमजे सुम सटपदा मसी रंग मानदे मोबिल मथीर खंगदे अदा तसेमदि पाइरे यंगुदेको संगाई फेस्टिवल सही की लेफ्टना सथैसिबदि अखोय प्रजामोइना याम एप्रिशिएट तौई तबुदबु तुंग कोइना ngasa hirang khudimakta kitang mayek chengna hujiti quality maintain tawraga business ki business ngata karba ngata akoi prajamo ina khoi haibang khangde ado larba prajangai di kuina hingdo mandre lakadriba sangai festival kumai asiga mari lenana Imphal city gi akoi impham kaira sengot sagapagi thabak sing pakhali sengot sagapagi thabak sing asi festival asigi mangona tawgi muhutta tung koina city asibuluna thamnaba hona biu haina miyam na government appeal tawri cameraman si aribanglona paudum jariba ai Jotin Khundrak Impact News Imphal टूरिज्म डिपार्टमेंट सिनुना थासे कुनमाथोइदगी हौदुना निमित 10 चुपना पांगतोकदोरिबा मणिपुर संगाई फेस्टिवल गी सरुक अमोइना मणिपुर स्टेट फिल्म डेवलपमेंट सोसाइटी मदी फिल्म फोरम मणिपुर अनिना खुदसमनदुना नवेंबर 22 कुनमापन फाउबा अनिसुबा संगाई इंटरनेशनल फिल्म फेस्टिवल लिसिंगनी 13 कोनुंग ममांगदा लेबा मणिपुर स्टेट फिल्म डेवलपमेंट सोसाइटी गी ऑडिटोरियम दा पांगतोकदोरी हिरमसी मतंग दंगसी नुंथिल पाउनी सिंगु उनबदा सोसाइटी असिगी सेक्रेटरी के सुशीलाना हाइकिबदा पांगथोकदोरिबा फेस्टिवल असि रशियन फिल्म दा मरुइना मीटिंग थमदुना पांगथोकनी तोंगान तोंगानबा अवार्ड अमसुंग सिलेक्शन फंगलबा मणिपुरी अमदी रशियन गी फीचर फिल्म कुंट्रा रोमना सरुक यागनी फेस्टिवल असिगी सरुक अमोइना मणिपुरी फिल्म गी मतंगदा मसक नाइबा मियोय क्या उनदुना नुमित खुदिंगी खना नैनबगी थौरम अमसु लेगनी लोइनना प्रीमियर शो उट्रिबा मणिपुरी फीचर फिल्म खनगतुना प्रीमियर शो उत्पगी खुदोंग चाबा लेगनी मरमदुना लमदमसिगी फिल्म डायरेक्टर अमदी प्रोड्यूसर सिंगना सरुक यानिंगलबदी टू द चेयरपर्सन संगाई इंटरनेशनल फिल्म फेस्टिवल 2016 दा सरुक यागदबा फिल्म गी ममिंग याउना अकुप मरो थाजिन बिरउ हाइकी अमरोमदा फेस्टिवल असिदा मियामना येंगनबगिदमक थासगी कुंदा एंट्री कार्ड अताबा ममलदा फंगलगनी हाइरी मरुओइना अखोई इंटरनेशनल फोकस फॉर रूसिया इतना अखोइना रूसिया फिल्म सिदा अखोइना फोकस तौरगा अखोई फिल्म मयाम अमा अखोई उचगनी फेस्टिवल असिगी
Manipuri ki section amasu akhoi hangdokjaraga haiba Manipuri section sida award phangraba aduga festival singda saruk yaruraba film singsu haiba khoi ki festival sida utkani aduga khoina numit khudingi numidang wairamda akhoi ki film ga mari lainaba discussion hour amasu akhoi numit khudingi nungdang wairam da tawjagani. Sangai Festival ki damak food court hangadaba stall holders singna interview ki damak November 13 Director of Commerce and Industries ki Lamphel Patalaiba office ta ayuki pung 10 tabada lakadabani haina Commerce and Industries ki Director ki Gerald amna khangalakli. Manipur Sangai Festival naksilakpaga iroinana thokhaningdaba thaudok thoktanaba festival ase pangthokadariba hafta kangjaibungi akoibada Imphal East Commando na thiba humbagi thabak chathakre. Ayuk angan badagi hauna Imphal East ki DSP CDO Robinson Khamnam MPS ki meeting makhada OC Lunthang Wi-Fi na luchingba commando team amana Mahabali khulda thiba humbagi thabak chathaki. Thiba humbaduda khulda du koisin nam famadugi nupi nupa chahumlom verification tawki. Thiba humbaduda masagi saktak che yauramdaba nupi mari yauna miyoi mapan makhata na verification tawnabagi dama Porampat police station da pukhi. Sagolban Khamnam Lairaktagi Kokta Soktuna Aruba Fivum the Laikat Naduna Lairiba, Tokchom Victoria Gilayang Bada Changba Senfam Singh, West Bengal Government, Putok Hanaba Hotnabiu Haina, JSC against life attempt to Kumari Tokchom Victoria Secretary A. Bijyapatina Manipur Government ki Pungning Ching Silakli. Ngasi, Sagolban Khamnam Lairak Community Holder, Paumi Singh Unabada, Victoria, Kolkata Gi Dhakora Dalaiba, All Asian Medical Institute Thabak Tauduna Laiba Mioni. Mahak Haukiba October Gitang Kunda, Anaba amagi mapana khanghaudaba yotchaina makokta kanthabadagi soktuna hauzik fauba Kolkata gi Park Street laiba Institute of Neurologist Science da layeng chathaduna leirakibani mahaki layeng da hauzik faubada lakh taruk changkhre JSC gi maikaidagi anaba layeng basda mateng pangbina babdi state government su Kolkata government da layeng as mateng panghanaba taksin biu hairi JSC ma semjare ba JSC sina khoi nupi marup kari kara mayam sida khoi loina mak sigi paujen sama pijaraga West Bengal yong government sida khoi angamba site gi taksan ba pame magi nari ba si hek phadri bhawbada asang ba paisa loina mak moi gi sarkar tawba na khoi smaina wari ama lojare all Manipur khoi nupi marup mayam si puna makna maira paibi laireba organization mayam sidagi mateng loina mak nijaraga pasaje phadri bhawba si layeng ba si mayam tangna khuthang mayam na amta mateng pangbina ba media gi thongdaina paujen jari Hayeng November 13 ki ayuki pung 10 da Ahanba Manipur Rifles ki banquet hall da Directorate of Information and Public Relations DIPR na sinduna National Press Day ki thoram pangthokadori Thoram asida Manipur ki Governor Nazma Heptullah na Ranjit Oinamcha Bebicha Khetri Megajit Nomita Khongban Tabam Ibomcha Yumnam Naurem Gyanan amadi Brahmachari Mayum Dev Chandra Sharma da Manipur State Journalist Award lisingani tarataruk su pithokani Thoram gi saruka moina reporting from conflict area a challenge to the media Habihiram asida workshop amasu pangtokani haina DIPR na cherol amada khangalakli Amaromda National Press Day November 13 na lakpada CPI ML Liberation Manipur State Committee ki cherol amana pauche sing da thabak toriba editor reporter amadi staff sing da yaifa pauchal pirakli Taramathoi Subai Assembly Mikhal da Mirep ama oinabagi dama Wabgai Development Committee na puthok chaba BJP Manipur Pradesh ke executive member amasu oiriba Mayeng Bam Ranjit pu Wabgai Gram Panchayat ki pradhan amadi ward members sina sagatpagi thoram ama ngarang numidang pung 8 makai taba matamda Mayeng Bam Manihar gi yumna phangthokre Ukhrul District Working Journalists Association na Kangkhui Khunau Village amadi Ukhrul da base over NGO feels da thamlamba tingbadu condition amata yaudana yanaba purakre haina jerom na khangalakli IGR South na tha si haukiba taramari da ningol jacob gi thoram pangthokre Mantri Pukri da leba Sam Rifles ki camp ta Major General Virender Singh BSM IGR South amadi top officers sigaloina nasin ki bacha ko bagi thoramadu da lamdamasi ki tongan tongan ba kangluk ki nupi kya nastar kya ki loina na Sam Rifles amdi lamdamasi ki ningol singi marakta chakle namsu chami nakhi Anybody can sing to
2016 saruk yanaba English ingani taramari da pangthokiba hanba round gi edition da Hidangmayum Rahul Sharma na ahanba mana fangle haina All India Radio Info gi program head ki cherol mana hairakli loinana AIR gi FM channel da preliminary round se lakliba November 13 ki numidang pung 3 kunda sandokani haina su cherol simka tarakli ngasi nomagi sanabagi pauda Nambul Mapal Cultural Organization nako taramathoi suba Manipur State League semi final changkre ngasi Kumalambak Men Stadium sanakiba double elimination round gi quarter final match amada Nambul Mapal Cultural Organization na Didim Road Athletics Union Kwakathel bu tie break the Panjal manga ahum da maiti ba piba ngangki ngasi gi match asida Nambul Mapal Cultural Organization sanaroi Julian Kaising na taramathoi suba mitar Panjal machan kramatung draw Kwakathel gi sanaroi El Sana tombana match ki kuntaruk suba minita Panjal maga chanduna match asigi apiba matam da team animak na Panjal amamam chananduna draw oibadagi kicks from penalty mark na team animaki laibak lep na bada draw Kwakathel gi sanaroi TH Bandona amadi E Dayananda anina kawkiba penalty kicks sing adu Panjal onthokpa ngamkhidaba duna maram oiraga nako gi makutta Didim Road Athletics Union Kwakathel maiti banang KHingo Chasing Memorial Trust ki Sentang Makhada All Manipur Football Association and Sinona Jatharakliba State League asigi hayeng Kumal Lampak Men's Stadium sanagadaba double elimination round sanagadaba loser bracket ki match amada AIM Khabam Nangkhai amadi Nisa Thangmaiban Anil Lambat taunaragani Kunsuba Sub-Junior Inter-District Football Tournament ki league match singda Imphal West District Football Association Mai Pakre All Manipur Football Association is Sinduna ngasi Kumalampak Artificial Turf Ground sanakiba ahanba league Imphal East District Football Association amadi DSA Bisnupur anina sanakiba match tu Panjal amamam chanaduna draw oiki Tournament asiga nisba league na Imphal West District Football Association na DSA Kakchingbu Panjal nipan anida maiti ba piki Tournament asigi makhataba match ni tha asigi tara tarita sanaragani Thangjam Bir Chandra Maipakpi Memorial 21st Winners Cup da Asijol Neng Football Club Churachandpur Maipakre Hairi Babina Healthcare and Hospitality Private Limited ki Senthang Makhada All Manipur Football Association sina home and away basis at Tharakliba Kunmathoi Suba Winners Cup asigi ngasi home team DM Rao Sekmai na Yumbu Oiduna SKYC Sekmai gi sanabungda sanakiba match amada away team Oriba Asijol Neng Football Club Churachandpur gi sanaroi Letmingam Mangte Denny Boy Baite amadi Robert Haukip ahumna match ki manga kuntrani panamasung yangkhai mathoi suba minutes singda Panjal amamam chanduna Home team DM Rao Sekmai bu Panjalo hum anida maiti ba piki Match asida maiti horaba home team DM Rao Sekmai sanaroi Barayang amasung Thangjoylen Khongsai anina ku humfutaret amadi 90+2 suba minutes sing the Panjal amamam ki haina All Manipur Football Association ki General Secretary na thokpa cherol amna khangalakli Manipur fencing team na kunmari suba Junior National Fencing Championship ki overall team champion oibangam kre ngasi Kumalampak Indoor Stadium da sanakiba nupi gi fall individual da Manipur gi fencer W Thoibi amadi L Khushbu Rani anina first and the second position takiba loinana nupi gi saber individual masana dana Manipur gi fencer Sukham Hiran na first position tabangamki Thasi tara nithoi sanaba hokiba championship asida SSCB Punjab amadi Manipur na nupagi first second amadi third position takiba loinana Manipur Kerala amasung Punjab na nupi gi first second amadi third position taki Manipur Fencing Association is Sinuna Pangthokiba Championship asida fencing gi tongan masana kayada India gi state kun humdoi dagi lakpa nupa sanaroi chaniga nifunithoi nupi sanaroi chamaga marfu taret amadi official humdramanga galoinana punna miyoi changaga supna marina sarkyaki Manipur gi Governor Dr. Nazma Heptullah Minister I Hemo Chandram ni Fencing Association of India gi thau puri ba miyoi kyana championship asigi makok mathang takhra fencers singda mana mathum kya khudotam ki Yangai Suba, Mr. Manipur ki Golden Jubilee ga mari lainana pangthokadoriba Men Physics Contest yaugdaba sanari singna lakliba November 13 ki nungthil pung ani tabada AMBBA ki officer laktuna Rules and Regulations sing khanglanaba All Manipur Bodybuilding Association ki chairol amana hairakli Aroibada bulletin sigi headlines amuhana miyamda thamsake UNC की मतम कक्तब इकोनॉमिक ब्लॉकेट की वारोइसिन पुरकना बंगसी पंखिबा UNC मणिपुर गवर्नमेंट ऑफ द मिनिस्ट्री ऑफ होम अफेयर्स की मिफम माई पाखिद्रे
असम की खटखटी जिरीबाम पन्नुना लैब थाव पुब गाड़ी इम्फाल यौना पुसलकनबा मणिपुर गवर्नमेंट थौरांग तौब लोइख्रे। शेड्यूल एम्प्लॉयमेंट मखल 15 थबक सूरीब सिन्मीसिंगी नोमगी खुत्सुमल हेनगटपदा स्टेट कैबिनेट मिफमना अयाब पीख्रे। अरीब लुप 500 चपी नोटसिंग बैंक डिपोजिट तौनब सेंदोकनब लाख मियोइसिंगी मसिंग नोंमगी हेनगलक्ली। हैंडलूम हैंडीक्राफ्ट की पोलम नेशनल इंटरनेशनल मार्केट फिदा कनब मिनिस्टर गोविंद दास फोंदोखरे।